Athouba Singi Numit, August Tarago Humdoiga Mari Lenana, Athouba Singi Khongul Liba, Ahanba State Level Men and Women Open Marathon Race Ama Pangthuklagani Haina, Athletic Association Manipuri Technical Convener, Ito Tongpramna Fungruklei, Magna Hai, Lamsang Lamjel Ase Patriots Day Observation Committee, Athletic Association Manipur, Lamyan by Hisam Irabot Ningsing Lob, United Clubs Yai School Athletic Club Amade, Salin Digital Manipur Sinduna Pangthukadabane. Lamjel ase August Tarago Humdoigi Ayupung Nipanda Thawal Mela Ground Dagi Lamthagani Aduga Yai School da Laiba YAC Ground da Lamthungpam Oigane. Patriots Day Observation Committee na Sinduna Patriots Day Thoram Pangthuklakpa ase Handaki asi Tharaga Manga Supane. Patriots Day ase Lamdam asigi Miyamgi Thamoida Haktuna Laiba Kangom Laroidaba Numit Amane Numit asida British na British Reject Amasung Ipu Thangal General Farabatungda Phaidabungda Thauri Yanduna Hatkibane. Laiwai Kraba Ipa Ipu Sing Aduna Marai Paki Damak Tawaina Ponta Piki Bagi Tauna Lingjal Adu Nasigi Mirol da Paujal Oina Sandukna Bagi Pandam da Patriots Day Observation Committee na Sinduna Marathon Race asi Pangtokpane. Marathon Race asi Ahanba Manata Sel Oina Lupalising Kuntra Ani Shuba Manata Lupalising Kun Ahum Suba Manata Lupalising Tara Aduga Lamjel asida Saruk Yaba Kuding Makta Consolation Prize Pikane. Marathon race asida yauning basingna Wairangkhom Junior High School dagi lupa chani piwa form amamam laubiyo haina so mana makhatana phongdokhe Loilam chalaba amagi mapu sadana lamdam sigi Athouba thobi kaya gi punsi pikam dakiba madugi kangam draba mathamoi gi oiba pen dabagi amadi ningam dabagi mairi na suri ba iram dam sida hariba petway day 2026 da Lamdam sigi naha singsi nisani yomjalaba. Akoi naha singsi masamu pahan ba king lawan ba. Yang matok tay. Lamsang amat siya napagi pantung yobo doa ini iramdam sigi su pantung mam amagi tangay kadabra. Hai ba wakalon ju siyali ani lokti lamjen se. Aduna lamjen sigi maramda ikoi otiku thamberi baduni first, second, third. Price 30,000, 20,000, 10,000. And others, consolation, Thamjari, the board, men and women.